ngarang aduki matik yamlaba Central Security Force na apaba makalgi khulai kaya ama paiduna thamna pokpida lepa leitena attack Chthakhre chingthakta leiriba Kuki militant sing asigi mafamda changsinnu combing operation tawnabagi damakta changsinkiba adu Kuki nupi singna lambida thoktuna thatpadagi mai pakpa ngamdana lakraba matungda ngasi nahona na hairi mafam sing asida changsinduna combing operation Chthakhre ngasi combing operation tawnabagi damakta changsiluba adudasu irailai na changba ngamkhidi Kuki nupi kaya ama thoraktuna thatpadagi yamna kanna muknaraba matungda nampuda changduna combing operation adu changsinkibani combing operation tawrabanina ngasidi hairiba mafam asida numit kayani lepa leitana nongmai kaptharakba adu leptuna khutthongnabagi oiba thawdo asi leitre adubu security force changsilubadagi nongmai kapa leptriba asi numit kayani gi oigedoribano karama matamda amukka hanna haurakadoribano haibasi yamna chawbo wang amadi adumak oiri Central Force o hilam pi hinzon lawa gamlang andalo he gamlang apa na pos anzun o hin tu ni hinu te katinu ve vin hamara para wa mude ke gamlo deko hilang azong a hin hilang azong a hive chi ve Central Force o lampi hinzon lawa go back sai bo lang mu lang apa ra hung kalwa go back nu te आप लोग भी हमारा जीवन कुछ भी नहीं लिखना हम लोग भी वैसे ही तरह मरने के लिए तैयार है हम लोग भी भारत माता की बेटियां है कुछ कम नहीं है ngasisu go back Indian Army ni singba kholau kaya ama lauduna Kuki nupi singi maikedi army sing asibu yamna kana mukna duna namchek tuna phu duna tana bagi damak hotna kibani adubu ngasini mai pakidre aduki matik yamna ba security personnel singna matik saba khulai paiduna changsiluba matamda Kuki nupi singna thingbadagi ngarang asi changba ngamdana aduma khalakibani masigi matungda ngasi amuk nahona na muknaraba matungda changlibani nagalama romda ngasigi numit asida tampaki oiba mafam amadadi peacefully protest tauge haiva fawba yadaba security singna tankaibagi oiba wafam ama suthorakli Kaksingda hojik dana phamba yaroena ikanna mungnari tanghai dore police na ngakpa phagi bagi dana phamsa ke haiba yam pista adu yaroi phamba na kana tawi Kalau itu lo ke? Orang kan ni? Aduh, ini pinggir lah. Tapi ah, besar kata orang itu ke?